The Game of Thrones Season 1 Episode 2 asi explain tawdringai mangjawnana mamangi video gi comment section da mayamna hangbirakpagi matungina narrator ai gaming leina moirang chakoujai amadi ngasi viewer mayamna episode asi ani punsinduna tawbiyo haina request tawrakpadagi ngasi gi oinadi explainer in Manipuri na ahum suba episode The King's Road explain tawnaba honajage mamangi episode Ned Stark mari suba macha Brendan nasi wanglaba kila amadagi Jaime na inthakhraba matungdagi ngasi gi explain tawjagadoriba episode asi haure Brendan wanglaba kila adudagi tarabasu mahak siramdri adubu laibak thibadi Brendan hauji koma da laikre kayam kuiraba tungda mahak mikap tholakani haiba kanana su khanglamde Lady Stark na machanupa Brendan gi mawong mataw asi ubada yamna mathwai nungaijaramde famung mayada famduna kaptuna leirami Brendan bu unaba Jon Snow laklami Jon Snow su wall senaba chatnabagi damak Ned Stark na ayaba pikre Jon na famung da taduna leiba Brendan da mathwai yamna nungaitana ai hauzik wall bu senaba wall da chatkadore nongma nangna ingwanda punna wall da chachi haikibadu yamna thuna fanaba tawro aduga nangsu aina soidana walda pugani haina hairami Lady Stark na matam pumbada Jon Snow bu nushiramde maram aduna Jon Snow bu mafam asidagi thuna chatkinaba hairami Jon Snow Lady Stark na haiba wa adu tarabatungda mafam adudagi chatkirami adubu Lady Stark na Jon da haiba wahi asi Ned Stark na tarami mahaksu Robert ki mateng pangboina King's Landing chatlagani haina Lady Stark ta fongdoklami wahai asi tabada Lady Stark mathwai nungairamde amadi pendava fongdoktuna ngasidagi chahi 18 mamangda Robert ki mating pangani haiduna aibu thaloktuna chatki aduga chahi ama leiraba tungda angang amabu mafam asida puraki haujiksu ai amadi soktuna leibana chabu thadoktuna chatpa pamle wahai asi taraba tungda Ned Stark mathwai nungairamde adubu aigi mafamda Robert mateng pangba natana lambi amata laite haina hairamlaga kadudagi thokirami amaromda Tyrion dog shelter amada tumduna leiringai matamda mache Cersei gi macha Joffrey laktuna ma mahauzik imana yum hanaba tawrasi hairi hairami Tyrion na yum King's Landing chatringai mamangda Lady Stark ki manak changduna Brendan gi damak nungaitaba khara fongdoklucho haina hairami Joffrey na yamna usitaba mawongda aina makoigi mafamda nungaitaba fongdoklaga makoina kari kana doribano masigi matakta Brendan ga aiga kari sumari leinaba natte amadi nupi angangkumna kappa konbasu aidi hainade haina hairami masi hektabada Tyrion na Joffrey gi mamaida khubangna tharami Tyrion na khubangna thaba aduda Joffrey na aina imada takthokani haina hairami matam aduda Tyrion na amuka hanjina khubangna anirak tharami loinana namagi manakta chatringe mamangda Lord Stark amadi Lady Stark ki manakta chalaga hana nungaitaba fongdoklucho haina hairami adubu Joffrey mafam adudagi yamna sauna chatki mafam aduda leiba Sandor Clegane na Tyrion da hairami Rajkumar asina thaudogasi kaidongnungda kawgadaba mande hairami Tyrion nasu karisu darkar oidabagi mawongda karigumba mahangna thaudokasi kawrabadi mapuningba hui amagumna thaudokasi bu ningsinghalu hairamlaga Tyrion mafam adudagi chatki Sandor Clegane asi Tyrion gi horn amani haibadi Lannister gi oiba hunting dog amani haiba yai karigumba mapuna mi ama halucho natraga furucho haiba matamda makoina mapuda karisu question hangba yade makoidi supnadagi mapuna haiba wadu ingadabani makoida achum aran haiba amata leite amaromda January amadi Khal Drago luhongba loiraba tungda makoigi mi singa loinaduna West Dothraki tamna chalami khongchat asida makoigi marakta January gi mayamba Viserys amadi Ser Jorah su yaurami khongchat asida Ser Jorah na Dothraki gi maramda khara hairami adubu January gi oinadi masi anauba ngakta oiba maramna mahak adjustment tawbada khara waba
ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯁꯔ ꯖꯣꯔꯥ ꯑꯁꯤ ꯔꯣꯕꯔꯠ ꯕꯦꯔꯥꯊꯣꯟꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯃꯊꯧꯅꯥ ꯂꯩꯕ ꯅꯥꯏꯠ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯅꯣꯔꯊꯇ ꯊꯣꯛꯈꯤꯕ ꯒ꯭ꯔꯦꯖꯣꯏ ꯔꯤꯕꯦꯂꯤꯌꯟꯗ ꯔꯣꯗ ꯕꯦꯔꯥꯊꯣꯟꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯂꯣꯏꯅꯅ ꯁꯔ ꯖꯣꯔꯥꯒꯤ ꯃꯄꯥ ꯑꯁꯤ ꯋꯥꯜ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯅꯥꯏꯠ ꯋꯥꯆ ꯑꯃ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯁꯔ ꯖꯣꯔꯥꯒꯤ ꯐꯦꯃꯤꯂꯤꯅ ꯁꯥꯡꯂꯕ ꯃꯇꯝꯗꯒꯤ ꯔꯣꯕꯔꯠ ꯕꯦꯔꯥꯊꯣꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯉꯥꯛꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯄꯟꯖꯔꯤꯕ ꯒ꯭ꯔꯦꯖꯣꯏ ꯔꯤꯕꯦꯂꯤꯌꯟ ꯑꯁꯤ ꯀꯤꯡꯁ ꯂꯦꯟꯗꯤꯡ ꯑꯃꯗꯤ ꯍꯥꯎꯁ ꯑꯣꯐ ꯒ꯭ꯔꯦꯖꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯃꯅꯤ꯫ ꯍꯥꯎꯁ ꯑꯣꯐ ꯒ꯭ꯔꯦꯖꯣꯏ ꯑꯁꯤ ꯑꯥꯏꯔꯟ ꯑꯥꯏꯂꯦꯟꯗ ꯂꯩꯕ ꯂꯝ ꯑꯃꯅꯤ꯫ ꯂꯣꯏꯅꯅ ꯕꯦꯂꯣꯟ ꯑꯁꯤ ꯍꯥꯎꯁ ꯑꯣꯐ ꯒ꯭ꯔꯦꯖꯣꯏꯒꯤ ꯂꯣꯔꯗꯅꯤ꯫ ꯂꯥꯟ ꯑꯁꯤꯗ ꯍꯥꯎꯁ ꯑꯣꯐ ꯒ꯭ꯔꯦꯖꯣꯏ ꯃꯥꯏꯊꯤꯈꯤ꯫ ꯃꯌꯥꯝ, ꯑꯩꯅ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯇ ꯄꯟꯖꯈꯤꯕ ꯊꯤꯌꯣꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯕꯦꯂꯣꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯊꯤꯌꯣꯟꯕꯨ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯐꯥꯈꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯊꯤꯌꯣꯟ ꯐꯥꯔꯕꯁꯨ ꯃꯍꯥꯛꯄꯨ ꯃꯆꯥ ꯑꯃꯒꯨꯝꯅ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯊꯝꯕꯤꯗꯨꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯁꯦꯔꯤꯁ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯃꯈꯣꯏ ꯃꯌꯥꯝ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯇꯦꯟ ꯈꯟꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯔ ꯖꯣꯔꯥꯅ ꯚꯤꯁꯦꯔꯤꯗ ꯅꯪ ꯈꯥꯜ ꯗ꯭ꯔꯥꯒꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯃꯍꯨꯠꯇ ꯄꯦꯟꯇꯣꯁꯇ ꯏꯔꯤꯌꯣꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯐꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯦꯟꯇꯣꯁꯇꯒꯤ ꯄꯪꯂꯥꯞ ꯂꯥꯞꯅ ꯂꯥꯛꯄꯁꯨ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯔ ꯖꯣꯔꯥꯅ ꯚꯤꯁꯦꯔꯤꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯥꯏꯔꯟ ꯊ꯭ꯔꯣꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯝꯕꯒꯤ ꯂꯥꯡꯇꯛꯅꯕ ꯑꯗꯨꯗꯤ ꯈꯪꯂꯝꯗꯦ꯫ ꯚꯤꯁꯦꯔꯤꯅ ꯍꯥꯏꯔꯝꯃꯤ, ꯈꯥꯜ ꯗ꯭ꯔꯥꯒꯣꯅ ꯃꯥꯒꯤ ꯂꯥꯟꯃꯤ 50,000 ꯑꯩꯉꯣꯟꯗ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯟꯃꯤ 50,000 ꯑꯗꯨ ꯐꯪꯂꯕꯗꯤ ꯑꯥꯏꯔꯟ ꯊ꯭ꯔꯣꯟꯕꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯕ ꯌꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯥꯏꯔꯟ ꯊ꯭ꯔꯣꯟ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯈꯥꯜ ꯗ꯭ꯔꯥꯒꯣꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯗꯦꯅꯦꯔꯤꯁꯁꯨ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯛꯄ ꯃꯔꯝꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯦꯕꯥꯒꯤꯗꯃꯛ ꯗꯥꯁꯤ ꯅꯨꯄꯤ 3 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯗꯦꯅꯦꯔꯤꯕꯨ ꯏꯔꯨꯖꯕꯤꯕꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯗꯦꯅꯦꯔꯤ ꯑꯁꯤ ꯈꯥꯜ ꯗ꯭ꯔꯥꯒꯣꯒ ꯀꯃꯥꯏꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯗꯦꯅꯦꯔꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖꯅ ꯑꯃ, ꯈꯥꯜ ꯗ꯭ꯔꯥꯒꯣꯒꯤ ꯂꯦꯡꯒ꯭ꯋꯦꯖꯅ ꯑꯃ, ꯑꯗꯨꯕꯨ ꯗꯥꯁꯤꯁꯤꯡ ꯑꯗꯨꯅ ꯗꯣꯊ꯭ꯔꯥꯀꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯪꯁꯀ꯭ꯔꯤꯇꯤꯕꯨ ꯇꯝꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯖꯣꯟ ꯁ꯭ꯅꯣ ꯋꯥꯜ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯥꯔꯤꯌꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯥꯔꯤꯌꯥ ꯑꯁꯤ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛ ꯊꯥꯡ ꯑꯃ ꯈꯨꯗꯣꯜꯄꯣꯠ ꯄꯤꯔꯝꯃꯤ꯫ ꯖꯣꯟ ꯁ꯭ꯅꯣ ꯑꯁꯤ ꯕꯥꯁꯇꯔꯗ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯑꯥꯔꯤꯌꯥꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯋꯥꯜꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯔꯣꯕꯔꯠꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯂꯦꯞꯈꯤꯕ ꯃꯔꯝꯅ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯃꯥꯒꯤ ꯃꯤ ꯑꯃꯗꯤ ꯃꯆꯥ 2 ꯍꯥꯏꯕꯗꯤ ꯁꯦꯟꯁꯥ ꯑꯃꯗꯤ ꯑꯥꯔꯤꯌꯥꯒ ꯂꯣꯏꯅꯗꯨꯅ ꯀꯤꯡꯁ ꯂꯦꯟꯗꯤꯡ ꯇꯝꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯇꯦꯛ ꯈꯔ ꯈꯣꯡꯆꯠ ꯑꯗꯨ ꯄꯨꯟꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯝꯕꯤ ꯈꯥꯏꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯖꯣꯟ ꯁ꯭ꯅꯣꯗ ꯋꯥꯜꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯑꯣꯅꯔ ꯑꯃꯅꯤ꯫ ꯆꯍꯤ 1000 ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁ꯭ꯇꯥꯔꯛꯁꯤꯡꯅ ꯋꯥꯜ ꯑꯁꯤꯕꯨ ꯁꯦꯝꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯅꯪꯁꯨ ꯁ꯭ꯇꯥꯔꯛ ꯑꯃꯅꯤ꯫ ꯅꯪꯒꯤ ꯅꯃꯤꯡꯗ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏ ꯑꯗꯨꯗ ꯁ꯭ꯇꯥꯔꯛꯀꯤ ꯏ ꯌꯥꯎꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯣꯟ ꯁ꯭ꯅꯣ ꯈꯔ ꯉꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯥ ꯍꯤꯡꯂꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕ꯭ꯔꯥ? ꯍꯥꯏꯅ ꯅꯦꯗ ꯁ꯭ꯇꯥꯔꯛꯇ ꯍꯪꯂꯝꯃꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯊꯪ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯋꯥꯔꯤ ꯁꯥꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯑꯃꯗꯤ ꯔꯣꯕꯔꯠ ꯀꯤꯡꯁ ꯔꯣꯗ ꯂꯝꯕꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯑꯃꯗꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯁꯤ ꯀꯤꯡꯁ ꯔꯣꯗ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯤꯡꯁ ꯂꯦꯟꯗꯤꯡ ꯍꯥꯏꯕꯗꯤ ꯑꯥꯏꯔꯟ ꯊ꯭ꯔꯣꯟ ꯇꯝꯅ ꯆꯠꯄ ꯌꯥꯕ ꯂꯝ ꯑꯁꯤ ꯀꯤꯡꯁ ꯔꯣꯗ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯈꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯔꯣꯕꯔꯠꯅ ꯀꯔꯤꯒꯨꯝꯕ ꯂꯦꯇꯔ ꯑꯃ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯅꯦꯗ ꯁ꯭ꯇꯥꯔꯛꯇ ꯄꯤꯔꯝꯃꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯂꯦꯇꯔ ꯑꯁꯤ ꯄꯥꯔꯝꯃꯤ꯫ ꯂꯦꯇꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯃꯦꯗ ꯀꯤꯡꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯗꯦꯅꯦꯔꯤ ꯑꯁꯤ
ꯈꯥꯜ ꯗ꯭ꯔꯥꯒꯣ ꯀꯧꯕ ꯗꯣꯊ꯭ꯔꯥꯀꯤ ꯑꯃꯒ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯦꯗ ꯁ꯭ꯇꯥꯔꯛꯇꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯇꯨꯡꯗ ꯑꯣꯏꯔꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯐꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯃꯥꯡꯗꯁꯨ ꯅꯦꯗ ꯑꯃꯗꯤ ꯔꯣꯕꯔꯠ ꯄꯨꯟꯗꯨꯅ ꯇꯥꯔꯒꯦꯔꯤꯌꯟꯕꯨ ꯌꯥꯝꯅ ꯊꯤꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯔꯣꯕꯔꯠꯇꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯥꯔꯒꯦꯔꯤꯌꯟꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯁꯤ ꯈꯪꯂꯝꯃꯤ꯫ ꯔꯣꯕꯔꯠꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯐꯥꯎꯕ ꯁꯚꯦꯟ ꯀꯤꯡꯗꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯩꯁꯨ ꯑꯥꯏꯔꯟ ꯊ꯭ꯔꯣꯟꯗ ꯉꯥꯎꯖꯕ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯔꯤ, ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯇꯥꯔꯒꯦꯔꯤꯌꯟ ꯑꯃꯗꯤ ꯗꯣꯊ꯭ꯔꯥꯀꯤ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯁꯃꯨꯗ꯭ꯔ ꯂꯥꯟꯗꯨꯅ ꯂꯥꯛꯂꯕꯗꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯁꯚꯦꯟ ꯀꯤꯡꯗꯝ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯑꯩꯒꯤ ꯏꯊꯛꯇ ꯂꯥꯟ ꯇꯧꯔꯛꯀꯦ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯅꯦꯗꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯗꯦꯅꯦꯔꯤꯅ ꯈꯥꯜ ꯗ꯭ꯔꯥꯒꯣ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯄꯨꯗꯨꯅ ꯅꯦꯔꯣ ꯁꯤ ꯂꯥꯟꯗꯨꯅ ꯂꯥꯛꯂꯒ ꯁꯚꯦꯟ ꯀꯤꯡꯗꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯕꯁꯨ ꯇꯥꯔꯒꯦꯔꯤꯌꯟ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯈꯥꯜ ꯗ꯭ꯔꯥꯒꯣꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯔꯣꯕꯔꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯕꯔꯠꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯦꯗ ꯁ꯭ꯇꯥꯔꯛꯇ ꯍꯥꯏꯔꯝꯃꯤ, ꯅꯦꯗ, ꯂꯥꯟ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯀꯔꯝꯕ ꯂꯥꯟ ꯑꯃꯗꯤ ꯀꯅꯥꯒꯤ ꯃꯥꯌꯣꯛꯇ ꯇꯧꯒꯗꯧꯔꯤꯕ ꯂꯥꯟꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯖꯣꯟ ꯁ꯭ꯅꯣꯒ ꯂꯣꯏꯅꯗꯨꯅ ꯇꯥꯏꯔꯤꯌꯟꯁꯨ ꯋꯥꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯔꯤꯌꯟꯒꯤ ꯃꯤꯁꯤꯡꯅ ꯃꯤꯑꯣꯏ ꯑꯅꯤꯕꯨ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯅꯥꯏꯠ ꯋꯥꯆ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯒꯗꯕꯅꯤ ꯍꯥꯏꯕꯗ ꯌꯥꯗꯕꯗꯒꯤ ꯅꯝꯐꯨꯗ ꯄꯨꯔꯛꯄꯅꯤ꯫ ꯖꯣꯟ ꯁ꯭ꯅꯣ ꯑꯃꯗꯤ ꯇꯥꯏꯔꯤꯌꯟ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯂꯦ, ꯃꯗꯨꯗꯤ ꯇꯥꯏꯔꯤꯌꯟꯒꯤ ꯃꯄꯥ ꯑꯁꯤ ꯇꯥꯔꯒꯦꯔꯤꯌꯟꯒꯤ ꯂꯣꯔꯗ ꯃꯦꯗ ꯀꯤꯡꯒꯤ ꯔꯥꯏꯠ ꯍꯦꯟ ꯑꯃ ꯑꯣꯏꯗꯨꯅ ꯆꯍꯤ 10 ꯁꯦꯕꯥ ꯇꯧꯈꯤ, ꯑꯗꯨꯕꯨ ꯇꯥꯏꯔꯤꯌꯟꯒꯤ ꯃꯌꯥꯝꯕ ꯖꯦꯃꯤꯅ ꯇꯥꯔꯒꯦꯔꯤꯌꯟꯒꯤ ꯂꯣꯔꯗ ꯃꯦꯗ ꯀꯤꯡꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯖꯣꯟ ꯑꯃꯗꯤ ꯇꯥꯏꯔꯤꯌꯟ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯁꯥꯅꯗꯦ, ꯑꯃꯅ ꯑꯃꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯅꯩ, ꯃꯔꯝꯗꯤ ꯇꯥꯏꯔꯤꯌꯟ ꯑꯁꯤ ꯗ꯭ꯋꯥꯔꯐ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯂꯥꯅꯤꯁꯇꯔ ꯐꯦꯃꯤꯂꯤꯅ ꯔꯦꯁꯄꯦꯛ ꯄꯤꯕꯤꯗꯦ꯫ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯖꯣꯟ ꯁ꯭ꯅꯣꯁꯨ ꯕꯥꯁꯇꯔꯗ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯁ꯭ꯇꯥꯔꯛ ꯐꯦꯃꯤꯂꯤꯅ ꯔꯦꯁꯄꯦꯛ ꯄꯤꯕꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯗꯨꯅ ꯄꯥꯎꯈꯨꯝꯗꯤ ꯄꯤꯅꯗꯦ꯫ ꯑꯃꯔꯣꯝꯗ ꯖꯦꯃꯤ ꯑꯃꯗꯤ ꯁꯔꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯕ꯭ꯔꯦꯟꯗꯟ ꯁꯤꯗ꯭ꯔꯤ ꯍꯥꯏꯕ ꯄꯥꯎ ꯈꯪꯂꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯕ꯭ꯔꯦꯟꯗꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯋꯤꯟꯇꯔꯐꯦꯜ ꯊꯥꯗꯣꯛꯂꯝꯗꯥꯏ ꯃꯃꯥꯡꯗ ꯕ꯭ꯔꯦꯟꯗꯟꯕꯨ ꯍꯥꯠꯅꯕ ꯑꯦꯁꯦꯁꯤꯟ ꯑꯃ ꯅꯦꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯤꯟꯇꯔꯐꯦꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯕ꯭ꯔꯦꯟꯗꯟꯕꯨ ꯎꯅꯕ ꯁꯔꯁꯤ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯗꯤ ꯁ꯭ꯇꯥꯔꯛ ꯕ꯭ꯔꯦꯟꯗꯟꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯕ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯕ꯭ꯔꯦꯟꯗꯟ ꯁꯣꯛꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯂꯤ, ꯖꯦꯐ꯭ꯔꯤ ꯑꯁꯤ ꯁꯔꯁꯤꯒꯤ ꯑꯍꯥꯟꯕ ꯃꯆꯥ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯃꯆꯥ ꯑꯗꯨꯗꯤ ꯍꯦꯛ ꯄꯣꯛꯄꯒ ꯂꯩꯈꯤꯗꯦ, ꯑꯗꯨꯕꯨ ꯄꯣꯛꯄꯒ ꯂꯩꯈꯤꯗꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯁꯦꯡꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯔꯁꯤ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯇꯁꯦꯡꯕꯗꯤ ꯁꯔꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯕ꯭ꯔꯦꯟꯗꯟ ꯑꯁꯤ ꯀꯅꯥꯅ ꯁꯦꯟꯅꯗꯨꯅ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯊꯣꯛꯄ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯃꯆꯥꯅꯨꯄꯥ ꯕ꯭ꯔꯦꯟꯗꯟꯕꯨ ꯁꯦꯟꯅꯗꯨꯅ ꯑꯃꯗꯤ ꯌꯦꯡꯁꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯁꯇꯔ ꯂꯨꯋꯤꯟ ꯆꯪꯂꯛꯇꯨꯅ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯂꯩꯇꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯎꯁ ꯑꯣꯐ ꯁ꯭ꯇꯥꯔꯛꯄꯨ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯌꯥꯔꯝꯗꯦ꯫ ꯁꯣꯛꯇꯨꯅ ꯑꯃꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯂꯩꯕ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯃꯃꯥ ꯑꯃꯒꯤ ꯊꯃꯣꯏ ꯉꯁꯤ ꯐꯥꯎꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯀꯤ ꯃꯆꯥꯅꯨꯄꯥ ꯔꯣꯕ ꯆꯪꯂꯛꯇꯨꯅ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯍꯥꯎꯁ ꯑꯣꯐ ꯁ꯭ꯇꯥꯔꯛꯄꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯃꯥ ꯃꯆꯥ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯕꯅ ꯃꯃꯥꯗ ꯕ꯭ꯔꯦꯟꯗꯟ ꯑꯁꯤ ꯁꯣꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯔꯤꯛꯁꯟꯁꯨ ꯅꯪꯒꯤ ꯅꯆꯥꯅꯤ꯫ ꯃꯍꯥꯛ ꯄꯤꯛꯂꯤꯕꯅꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯏꯃꯥꯅ ꯔꯤꯛꯁꯟꯕꯨꯁꯨ ꯈꯔ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯨꯏ ꯃꯌꯥꯝ ꯑꯃ ꯀꯟꯅ ꯈꯣꯡꯂꯝꯃꯤ꯫
ꯔꯣꯕꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯌꯨꯝ ꯑꯃ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯃꯥꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯦ, ꯀꯔꯤ ꯊꯣꯛꯄ ꯌꯥꯎꯕꯖꯥꯠꯅꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯁꯨ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯄꯅꯣ ꯍꯥꯏꯅ ꯊꯣꯡꯅꯥꯎꯗꯒꯤ ꯃꯄꯥꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯃꯤ ꯑꯃꯗꯤ ꯁꯔꯁꯤꯅ ꯕ꯭ꯔꯦꯟꯗꯟ ꯍꯥꯠꯇꯣꯛꯅꯕꯒꯤꯗꯃꯛꯇ ꯅꯦꯛꯈꯤꯕ ꯃꯤꯍꯥꯠꯄ ꯑꯗꯨ ꯕ꯭ꯔꯦꯟꯗꯟ ꯂꯩꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯃꯩ ꯆꯥꯛꯂꯤꯕ ꯑꯁꯤ ꯃꯤꯍꯥꯠꯄ ꯑꯁꯤꯅ ꯁꯤꯟꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯕꯗꯤ ꯕ꯭ꯔꯦꯟꯗꯟꯒꯤ ꯃꯅꯥꯛꯇ ꯀꯅꯥꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯕ ꯃꯤꯍꯥꯠꯄ ꯑꯁꯤꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯇꯤ ꯃꯆꯥ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯔꯝꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯃꯆꯥ ꯁꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯕ꯭ꯔꯦꯟꯗꯟꯕꯨ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯊꯥꯡ ꯑꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯥꯡ ꯑꯗꯨ ꯃꯤꯍꯥꯠꯄ ꯑꯗꯨꯗꯒꯤ ꯃꯨꯟꯕꯗꯤ ꯉꯝꯍꯧꯗꯦ, ꯑꯗꯨꯕꯨ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯀꯤ ꯃꯈꯨꯠ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕ꯭ꯔꯦꯟꯗꯟꯒꯤ ꯋꯨꯜꯐ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯤꯍꯥꯠꯄ ꯑꯗꯨꯗ ꯆꯣꯡꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯤꯍꯥꯠꯄ ꯑꯗꯨꯒꯤ ꯈꯧꯔꯤꯗ ꯆꯤꯛꯇꯨꯅ ꯃꯤꯍꯥꯠꯄ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯂꯦꯗꯤ ꯁ꯭ꯇꯥꯔꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯉꯁꯤ ꯕ꯭ꯔꯦꯟꯗꯟꯒꯤ ꯋꯨꯜꯐ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕ꯭ꯔꯦꯟꯗꯟꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯆꯤꯡꯅꯕ ꯈꯔ ꯂꯩꯕꯗꯒꯤ ꯕ꯭ꯔꯦꯟꯗꯟ ꯇꯥꯈꯤꯕ ꯀꯤꯂꯥ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯤꯂꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯗꯨꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯑꯣꯏꯒꯗꯕ ꯁꯝꯂꯥꯡ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯤꯂꯥ ꯑꯁꯤꯗ ꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯥꯖꯕ ꯑꯃꯗꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯊꯥꯖꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯔꯣꯕ, ꯊꯤꯌꯣꯟ, ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯥꯁꯇꯔ ꯂꯨꯋꯤꯟ ꯌꯥꯎꯔꯝꯃꯤ꯫ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯑꯩꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯒꯗꯕꯅꯤ꯫ ꯑꯩꯅ ꯈꯟꯕꯗ ꯕ꯭ꯔꯦꯟꯗꯟ ꯑꯁꯤ ꯁꯣꯏꯕꯗꯒꯤ ꯀꯤꯂꯥ ꯑꯗꯨꯗꯒꯤ ꯇꯥꯕ ꯑꯣꯏꯔꯝꯂꯣꯏ꯫ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯊꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯁꯇꯔ ꯂꯨꯋꯤꯟꯅ ꯍꯥꯏꯔꯝꯃꯤ, ꯍꯣꯏ, ꯉꯁꯤ ꯐꯥꯎꯕ ꯕ꯭ꯔꯦꯟꯗꯟ ꯑꯋꯥꯡꯕ ꯃꯐꯝꯗꯒꯤ ꯇꯥꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯈꯥ ꯇꯥꯅ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯍꯥꯏꯔꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯑꯅꯤꯔꯛ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯄꯤꯛꯂꯤꯕ ꯆꯝꯈ꯭ꯔꯕ ꯑꯉꯥꯡ ꯑꯃꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯤꯕꯅꯣ? ꯀꯅꯥꯅ ꯈꯪꯒꯅꯤ, ꯃꯍꯥꯛꯅ ꯎꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯎꯔꯝꯂꯕꯗꯤ? ꯇꯟꯖꯥ ꯑꯗꯨꯗ ꯊꯤꯌꯣꯟꯅ ꯀꯔꯤ ꯊꯧꯗꯣꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯇ ꯍꯪꯂꯝꯃꯤ꯫ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ, ꯑꯩꯁꯨ ꯍꯥꯏꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯦꯅꯤꯁꯇꯔ ꯁꯣꯏꯗꯅ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯔꯣꯕꯔꯠꯇ ꯐꯥꯎꯕ ꯔꯣꯌꯦꯜ ꯑꯣꯏꯗꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯂꯦꯗꯤ ꯁ꯭ꯇꯥꯔꯛꯅ ꯂꯦꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯆꯤꯡꯅꯕꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯔꯤ ꯑꯃꯗꯤ ꯕ꯭ꯔꯦꯟꯗꯟꯕꯨ ꯍꯥꯠꯄ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯕ ꯊꯥꯡ ꯃꯌꯥ ꯑꯁꯤ ꯚꯥꯂꯦꯔꯤꯌꯟ ꯁ꯭ꯇꯤꯜ ꯑꯃꯗꯤ ꯃꯀꯣꯛꯅ ꯗ꯭ꯔꯦꯒꯟꯒꯤ ꯁꯔꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕ꯭ꯔꯦꯟꯗꯟꯕꯨ ꯍꯥꯠꯀꯦ ꯈꯜꯂꯤꯕ ꯃꯤ ꯑꯁꯤ ꯄꯥꯋꯔ ꯌꯥꯝꯅ ꯂꯩꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯑꯆꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯅꯕ ꯂꯦꯗꯤ ꯁ꯭ꯇꯥꯔꯛ ꯃꯁꯥꯃꯛ ꯀꯤꯡꯁ ꯂꯦꯟꯗꯤꯡ ꯆꯠꯄ ꯄꯥꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯅꯨꯄꯥ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯀꯤꯡꯁ ꯂꯦꯟꯗꯤꯡꯗ ꯂꯩꯔꯦ꯫ ꯔꯣꯕꯅ ꯃꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯄ ꯄꯥꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯂꯩꯇꯕ ꯃꯔꯝꯅ ꯍꯥꯎꯁ ꯑꯣꯐ ꯁ꯭ꯇꯥꯔꯛ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯔꯣꯕ ꯁ꯭ꯇꯥꯔꯛꯅ ꯑꯣꯏꯒꯗꯧꯔꯦ꯫ ꯍꯧꯖꯤꯛ ꯖꯣꯟ ꯁ꯭ꯅꯣꯁꯨ ꯇꯥꯏꯔꯦꯟ ꯑꯃꯗꯤ ꯑꯪꯀꯜ ꯕꯦꯟꯖꯦꯟꯒ ꯂꯣꯏꯅꯗꯨꯅ ꯃꯥꯒꯤ ꯄꯟꯊꯨꯡ ꯋꯥꯜ ꯌꯧꯔꯛꯂꯝꯃꯤ꯫ ꯖꯣꯟ ꯁ꯭ꯅꯣꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯕ ꯋꯥꯜ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯔꯣꯕꯔꯠ ꯑꯃꯗꯤ ꯑꯇꯩ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯡꯁ ꯂꯦꯟꯗꯤꯡ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯦꯟꯁꯥꯅ ꯀꯤꯡꯁ ꯂꯦꯟꯗꯤꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯑꯃꯗꯤ ꯌꯥꯝꯅ ꯉꯛꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯥꯎꯟ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯁꯦꯟꯁꯥꯒ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯖꯦꯐ꯭ꯔꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯁꯦꯟꯁꯥꯗ ꯀꯤꯡꯁ ꯂꯦꯟꯗꯤꯡꯒꯤ ꯄ꯭ꯔꯤꯟꯁ ꯑꯃꯒꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯁꯦꯟꯁꯥꯁꯨ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯃꯍꯥꯛꯁꯨ ꯖꯦꯐ꯭ꯔꯤꯗ ꯉꯥꯎꯖꯔꯝꯃꯤ꯫ ꯖꯦꯐ꯭ꯔꯤꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯅꯔꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯁꯦꯟꯁꯥꯁꯨ ꯖꯦꯐ꯭ꯔꯤꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯀꯤꯡꯁ ꯂꯦꯟꯗꯤꯡꯒꯤ ꯂꯩꯀꯣꯜꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯡ ꯇꯥꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫
ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯜ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯛꯄꯗ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯑꯥꯔꯌꯥ ꯑꯃꯗꯤ ꯁꯥ ꯀꯛꯄꯒꯤ ꯃꯆꯥꯒ ꯊꯥꯡꯇ ꯇꯝꯗꯨꯅ ꯂꯩꯕ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯐ꯭ꯔꯤꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯉꯛꯆꯥꯎ ꯊꯦꯛꯇꯨꯅ ꯑꯥꯔꯌꯥꯗ "ꯅꯪ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛ ꯁꯥ ꯀꯛꯄꯒꯤ ꯃꯆꯥ ꯑꯁꯤꯒ ꯊꯥꯡꯇ ꯁꯥꯟꯅꯔꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯖꯣꯐ꯭ꯔꯤꯅ ꯕꯆꯔꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ "ꯍꯧꯖꯤꯛ ꯑꯩꯒ ꯑꯣꯏꯅ ꯊꯥꯡꯇ ꯁꯥꯟꯅꯒꯗꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯕꯆꯔꯒꯤ ꯃꯆꯥ ꯑꯗꯨꯅ "ꯑꯥꯔꯌꯥꯅ ꯁꯥꯟꯅꯁꯤ ꯍꯥꯏꯕꯒꯤ ꯁꯥꯟꯅꯕꯅꯤ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯁꯤ ꯊꯥꯡ ꯅꯠꯇꯦ ꯆꯩꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯖꯦꯐ꯭ꯔꯤꯅ ꯁꯟꯁꯥꯒꯤ ꯃꯃꯥꯡꯗ ꯐꯖꯕ ꯏꯃꯦꯖ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ "ꯍꯧꯖꯤꯛ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯔꯤꯕ ꯁꯟꯁꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯆꯩꯅ ꯀꯟꯕꯒꯤ ꯅꯪꯒꯤ ꯅꯃꯥꯏꯗ ꯗꯥꯛ ꯑꯃ ꯊꯥꯒꯅꯤ" ꯍꯥꯏꯔꯝꯂꯒ ꯕꯆꯔꯒꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯥꯅ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯑꯥꯔꯌꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯄꯥꯏꯕ ꯆꯩ ꯑꯗꯨꯅ ꯖꯦꯐ꯭ꯔꯤꯗ ꯀꯜꯂꯝꯃꯤ꯫ ꯖꯦꯐ꯭ꯔꯤꯁꯨ ꯆꯩꯅꯥ ꯄꯥꯟꯕꯒꯤ ꯁꯥꯎꯗꯨꯅ ꯑꯥꯔꯌꯥꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯑꯥꯔꯌꯥ ꯇꯨꯈꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯖꯦꯐ꯭ꯔꯤꯅ ꯑꯥꯔꯌꯥꯒꯤ ꯃꯊꯛꯇ ꯊꯥꯡꯅ ꯊꯝꯗꯨꯅ "ꯅꯪ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯅꯤ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯥꯔꯌꯥꯒꯤ ꯋꯨꯜꯐ ꯑꯗꯨ ꯂꯥꯛꯇꯨꯅ ꯖꯦꯐ꯭ꯔꯤꯒꯤ ꯃꯈꯨꯠ ꯆꯤꯛꯂꯝꯃꯤ ꯑꯃꯗꯤ ꯖꯦꯐ꯭ꯔꯤ ꯏ ꯊꯣꯛꯇꯨꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯥꯔꯌꯥꯅ ꯖꯦꯐ꯭ꯔꯤꯒꯤ ꯊꯥꯡ ꯑꯗꯨ ꯏꯁꯤꯡꯗ ꯂꯪꯊꯔꯝꯂꯒ ꯃꯥꯒꯤ ꯋꯨꯜꯐꯀ ꯂꯣꯏꯅꯗꯨꯅ ꯃꯐꯝ ꯑꯃꯗ ꯀꯟꯅ ꯆꯦꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯖꯦꯐ꯭ꯔꯤ ꯋꯨꯜꯐ ꯑꯃꯅ ꯆꯤꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯀꯤꯡꯁ ꯂꯦꯟꯗꯤꯡꯒꯤ ꯒꯥꯔꯗꯁꯤꯡꯅ ꯈꯪꯂꯝꯃꯤ꯫ ꯖꯪꯒꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯋꯨꯜꯐ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯊꯤꯕ ꯍꯧꯔꯛꯄ ꯑꯗꯨ ꯑꯥꯔꯌꯥꯅ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯋꯨꯜꯐ ꯑꯁꯤ ꯖꯦꯐ꯭ꯔꯤꯒꯤ ꯃꯈꯨꯠꯇ ꯆꯤꯛꯂꯨꯕꯒꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯪꯂꯒꯅꯤ ꯍꯥꯏꯕ ꯑꯥꯔꯌꯥꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯋꯨꯜꯐ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯑꯥꯔꯌꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯋꯨꯜꯐ ꯑꯗꯨꯁꯨ ꯑꯥꯔꯌꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯖꯪꯒꯜ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯌꯥꯎꯅ ꯖꯪꯒꯜ ꯃꯅꯨꯡꯗ ꯋꯨꯜꯐ ꯑꯗꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯋꯨꯜꯐ ꯑꯗꯨ ꯐꯪꯂꯝꯗꯦ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯄꯥꯎ ꯑꯁꯤ ꯔꯣꯕꯔꯠꯀꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯔꯣꯕꯔꯠꯀꯤ ꯅꯨꯄꯤ ꯁꯔꯁꯤ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯋꯨꯜꯐ ꯑꯃꯅ ꯆꯤꯛꯈꯤꯕ ꯑꯣꯏꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯋꯨꯜꯐ ꯑꯗꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯥꯔꯌꯥ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯖꯣꯐ꯭ꯔꯤ ꯑꯁꯤ ꯃꯥꯒꯤ ꯋꯨꯜꯐꯅ ꯆꯤꯛꯈꯤꯕ ꯃꯔꯝꯅ ꯃꯈꯣꯏꯅ ꯋꯨꯜꯐ ꯑꯗꯨꯕꯨ ꯍꯥꯠꯄꯒꯤ ꯑꯣꯔꯗꯔ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯥꯔꯌꯥꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯋꯨꯜꯐ ꯑꯗꯨ ꯖꯦꯐ꯭ꯔꯤ ꯆꯤꯛꯂꯕ ꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯖꯪꯒꯜ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯔꯁꯤ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯔꯝꯅ ꯅꯈꯣꯏ ꯑꯅꯤ ꯅꯆꯤꯟ-ꯅꯅꯥꯎ ꯑꯣꯏꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯋꯨꯜꯐ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤק ꯁꯟꯁꯥꯒꯤ ꯋꯨꯜꯐ ꯑꯗꯨ ꯑꯣꯏꯅ ꯍꯥꯠꯂꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯋꯨꯜꯐ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯕꯆꯔ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ ꯔꯣꯕꯔꯠꯇ ꯍꯥꯏꯔꯝꯃꯤ, "ꯑꯉꯥꯡꯁꯤꯡꯒꯤ ꯈꯠꯅꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯎꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯁꯣꯜꯚ ꯇꯧꯅꯕ ꯍꯣꯠꯅꯍꯟꯁꯤ"꯫ ꯔꯣꯕꯔꯠꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯁꯨ ꯅꯪꯒꯤ ꯅꯆꯥꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯑꯃꯗꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯈꯔ ꯇꯝꯕꯤꯌꯨ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯛꯀꯦ, ꯑꯗꯨꯕꯨ ꯏꯆꯥ ꯁꯣꯛꯍꯟꯈꯤꯕ ꯋꯨꯜꯐ ꯑꯗꯨꯗꯤ ꯁꯤꯗꯕ ꯌꯥꯔꯣꯏ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯦꯗ ꯁ꯭ꯇꯥꯔꯛꯅ "ꯑꯗꯨꯗꯤ ꯐꯔꯦ, ꯋꯨꯜꯐ ꯑꯗꯨ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯄꯤꯈꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯋꯨꯜꯐ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯩꯅ ꯂꯧꯒꯅꯤ꯫ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯅ ꯋꯨꯜꯐ ꯑꯗꯨꯕꯨ ꯍꯥꯠꯄ ꯌꯥꯔꯣꯏ"꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯦꯗ ꯁ꯭ꯇꯥꯔꯛ ꯃꯁꯥꯃꯛꯅ ꯁꯟꯁꯥꯒꯤ ꯋꯨꯜꯐ ꯑꯗꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯇꯝ ꯀꯨꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯀꯣꯃꯥꯗ ꯂꯩꯕ ꯕ꯭ꯔꯦꯟꯗꯟꯒꯤ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯕ꯭ꯔꯦꯟꯗꯟꯅ ꯖꯦꯃꯤ ꯑꯃꯗꯤ ꯁꯔꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯂꯛꯂꯕꯗꯤ, ꯂꯣꯏꯅꯅ ꯖꯣꯟ ꯑꯦꯔꯋꯤꯟ ꯁꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯃꯌꯥꯝꯅ ꯈꯪꯂꯛꯂꯕꯗꯤ, ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯁꯁꯄꯦꯟꯁ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟ ꯁꯤꯖꯟ 1ꯒꯤ ꯏꯄꯤꯁꯣꯗ 2 ꯗ ꯀꯤꯡꯁ ꯔꯣꯗ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯃꯃꯝ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯊꯦꯡꯊꯔꯕꯁꯨ ꯌꯥꯝꯂꯕꯗ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯊꯨꯕ ꯃꯇꯝꯗ
ꯒꯦꯝ ꯑꯣꯐ ꯊ꯭ꯔꯣꯟꯒꯤ ꯁꯤꯖꯟ 1ꯒꯤ 3ꯁꯨꯕ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫